Hey ma'am, ngayong video da ma'am butaram nokchari engangbam shilpi. So akumje akhoi gi hingon da ma'am da utchagi ado ngasi hujikpudi akhoi hingon she thabada hogot lia ba shi sida pochei hing she phajana oide som side ki jina akhoi bokchao gi ado kai kakao gi ne ba ado akhoi sigana akhoi gi leire siga hangam leire koli hawai ju thari alu su thari ado kai di mula su thari ba siga sobda siga na uri thari siga uri ju ado kai di hawai changbi su hujikjibu hawai changbi matamro hakumju adum mayamna ana khangdra gaina khunna leiraga akhoi hingjang na bi maja khangdra gaina asengba hairodi aise kai haini sumaina thaba khotpa je gi inauna hele ba heiba ai dukjamna mapanda sumaina akhoi hingon tawraga su potodi uraga di khangba mana singdo oiri baudi khangdaba haitare ne adunani ado sida miyam leide thabada hogolibani na si fajadri hakumdi miyam ra jare de no hingo ne phajei asangba ngakta loina suna ba thai na se fadigom su thari ado dum khara dum yumgi okna chaba okna ba dum sida dum thai ado ising chai mi se a yumdagi balathi da tawna puraga sida ising chai ya ba dum ado kai si alu hingji de loina chai ba na te da khoi hangam mai ba fadigom sugumba se adum ising khara adum nutigi chaibi alu sidi khani makhada si haugatlena asi charu kupai makhada ising thajallani ado sigai manakta di turen leire turen de adum thajandoini ado asi je alu talaga makhada su mayam da enghalakke ado hujikti thabata hogatli somda do si som bera sigai hauraga somgi se asi asta se khoigi naba adugai di somdana kakao gi leire adugai di sigagi sige habi je kai ina khangba uchek na handana ba khotana ba asiga oina tongna ba tin cha thokna ba haina tawri mai akhoi gi di amka yungdri alu la yaina khangnei ya ba akhoi siga ai siga labukta akhoi fi fauri da akhoi sumangda hujikti ingtham thani na nungsa je fajana sade ba dugai di ngasi fi ju khara yamna sure aduna siga labukta akhoi polangok lei ya polangok da fi fauri adu lotion bala imi adugai duga mayam da sunga sigi koi hingon se kamaina tawri thaba hogalabani na mayam da si enghange aduga asi hauwe makhada alu tanba matam da su mayam da enghalakke alu thaba matam da ina video se mayam da enghalakke ain tawba do ai se khunda leite somda ai exam tana mapanda leiru haitare adunani so mayam ngasi video sidi siga losanjare ai fi losallaga yumda chalani do somda su hingon tawdi si thabata hogalibani na si udara ba hujikta akhoi jina khatang na thagalabani na hauba haure ado mayam ngasi video sidi siga losanjare ai fi losallaga chalani yumda ado mayam aigi video se pambini aina khali khana je yadare lok thungna mayam khon tabadasu adum khangbiramane ba adunga khon je khara chaujabane aduga ai hujik asi lok thungjanna ai loire kangde ne siga fawra bauna kangde wow se fadigom se kya phajari je da akhoi bokcha gi ni akhoi gi di du akhoi gi di somda leire chala roi ai kona oino uhanjarage somda mairong bi bambi su leire ado alu macha jani ga di la o alu tanba matamda mayam da hairake mayam ju tanba yawina si ado yamba budi nate chara amamam budi piba yani aba ado mayam ngasi gi video je chelo sanjare sodana like comment and share to gawi gano ngasi gi na bye onje thabata hogatlibani na bera je khabata hori aba khoi siga hameng dugai di san yamna thadore yaba mayang singna aduna bera khadraga di si loina chathoki doine bera khara bauna ne san hamenging se chongjalli khangaba aduna bera se khara wangna khada jate samda khoi gi su khari okay ayum halle adudi ai akhoi sumang maton da jo uri thare uri phajaba lor pan bawrani lei sat paso hore uri se chamthong chaba mayan chaba idi heina grajani aduga iron ba chaba so haur khoi ma je potha kan grajani do